ngase phongkiba tongan tongan ba manipuri sifong amasum thokiba thawdo wathok dagi maruibi I pausing myamna thamjagi ahanmada hoyelan pawdagi lokosaraga Tharoi ahamba amana Meitei enat pu singnaba lamchat naidabagi matauni Tharoi ahamba amana Meitei enat pu singnaba laining lichat amabu kademnaba lamchat naidabagi matauni haina yelhomi kanba apun malup YKAL gi president Langam angomna thadurapa siol amana phongdorakli Taseng Ramanand takhilamam haibisi kanano thigalubuda masak muna khangle lankhre haijarabada ngakpi bahaibisi taibangbu sembiriba mapu mahakna yabigani thajai adubo Christe laining gi aphaba sembipa mapugi yathang puduna miyamda wapau sandokpu matamda karisu akaibleti punmaksa manaba miyengna sandoktuna miyamu wakhal tahan bahaibisi asumba lambi takpibani asuk yamna mamal yam kraba miyoi baman hekta pangthokpada wagadaba mapugi aphaba wapau sandokpa sasariba sienglaba wangang loisingi hamuk tasinba wangang loising adubudi laining adubu sasariba khudimangna tukusagani matin sitnarakani karisu leitraba takhelamam Ramanandana fajakraba Christe lainingi aphaba wapau sandokpagi wangang bada laiba wathok oinakhiba amadi laining amana laining amabu hunba mibu saiba asimakti Christe laining satpasingna karini haina lobibage Makpu laining lisat adu makhatana lehen khigedra natragana wang loi haiba maming adu mangondagi lakthokpagi matam oidribara tasengna hairabada mahaki forefather dagi hauraga mahaksi kari karam miyoino kaya yamna laining lisat sida khang hairaba miyoino haibadu nainabaga loinana maksi Christian gi lisata kyamuk sumna satlaba laining loi amano miyamna kari khanaramgani haibisida nainaba mathautari Ramananda kanano Meitei masani Christian laining se karino Iramdam sigi irisa singna sasariba laining sanamai laining karino Iramdam sigi yelhoingai digi yellow furup singna yamna luna khanjaba thawai digi se hena pamujaba laining ni masida kanana kanabu hantana ngangba hunba madugi kanaba karino laingak ta sangjau se minister na hairabadi miyamna yarani madu natrabadi nangi thabak thoram singna matam punamakta miyeng sangani hairensu pausna makhatana phongdorakli Makasa tarak point isel express tagi atopa paw mana masagi lining ning thina khangnaba sing atopa kangluki lining bu hunduna ngangi darmana tragana lining lisat haibisi miyoibigi lamsa sajat paring sumna satnaba miyamna yanaraba lomani kanagum aman apam lining sa sabi yabi khudong sab laibasagi constitution piri kanagum atopa kangluki lining bu hunduna nganglabadi mak masama ki satliba lining lisat adubu masak muna khangdaba miyoini haina lawani Masagi laining ning thina thajana satliba miyoi khutimangna atopa kangluki laining bu kaidawnungdu hunduna ngangloi haina social scientist Dr. 13thApril.Ayuk phongdokre all Manipur ethnic social cultural organizations amex kon sinduna sajibu khutol tamba igi khungul liba haina mingthunduna pangtokpa thoramda saruk yaraduna 13thApril wapam se phongdokhi Organization asina haukibu kumsing English nganiga ahumdagi sai khudingi leptana satharakliba sajibu khutol tambagi thorama sisu Impal West District ki Sangai Pro Kabui Khulgi Community Hall pangtokhi thoramdu magna makhatana hai miyoi kanglu khudimang satlibu lining lisat khudimakta aphababu yokhatpagi fajaba masak leijai isagi lining lisat na athoibani atopa kanglu ki lining di kanadabani haina khalibu singa si khwaidigi apangba kanglu ni haiba wafam magna thamki Mana makhatana hai Manipur yelhoingai di khuna minaragliba furup singa si lining lisat tuan lairabasu khunai gi satnabi amadi atai hiramgi sajat lisat adumuk manari Hindu lining salaudaba mitop singi saksa yuthak satnabi sing lamdam sida lairiba atopa kanglup singi satnabiga yamna naksinna namani singna khundariba isalinaw singna yelhoingai di Manipur gi ngangkhai gi ngaktuna lakli haib sai tar khuntakpana khudamni Apun ba lingjel amata oina ngamkhai ngakminarambo aikhogi ipai pu singi thauna lingjel amadi laibak ning mamata odubu ngasidagi mirolna magi furup khaktagi oina tang thekna khibani haina laungnarakpa yauribisi furup masilgi apunba composite culture amadi composite history manghalakpani haina sumang phongdokhi aikhoi masul marakta mangluraba masul mana oibigi nungsinabigi mari dunga sid amuk tapna wakhal ta naraktuna punsinabigi saktam upa phanglakhi Thoramgi nungi oibu role piraduna amesko gi general secretary joining thogjam hai organization asin haukibu kumsing English nganiga amadigi sajibu khutol tamba igi khungul libigi thoram pangthoktuna lakli haikinasu pawksida makhatana phongdorakli makasa tharakpoina sana laiba pawksi dige to maroibi pawksing memna thamjage BJP 2.0 sei farak pathoramasi pangthoklagani officer taraga manga okani crore saniga kunga mari hen gi project maudraga manga sangagani
Se Minister Nongthongbam Beren Lusingba ani subatam gi BJP lenga sina subli perak pa hokiba Mars kun ngam thoi de sahi ama mapung phakiba mari lena state lenga na sinduna asobu thoram ama loina hayeng Senapati Public Ground pangtholakani tharo madru lupa lak kuntraga yankhai ge tar rongi project sing sanga gani loina na ore uyum tamgani Tarani to Suba Manipur Legislative Assembly gi Mikal Kumza English ngani ga kungani to gi February kungani pa namasu Mars mangar tang ani thokna pangthokna ba pangthoklaba matungda sayedu gi Mars tara da Mikal gi fall thoki bagoloina Mikal adu da apun masit humfu gi manung da BJP na kuntra gani to fangduna absolute majority fangki bagoloina nongthongma Beren gi ani supatam gi lenga semki bani Nongthongma Beren bu Manipur gi matamadu gi governor laganation Mars kunga mathoida Rasbon gi darbar hol pangtok pathoron Manipur gi minister thabak pai ba masum aron mangak gi wasak lon khibani se minister en Beren lusing lenga sig ani subatam gi sahi ama mapung farak pathorong mari leinana hayeng Senapati Public Ground pangtok kodori ba mapung oi pathoram da lenga sig makha da thabak tori ba tuan official taraga manga makoina tawki ba thabak singbu sakhangwa oina okadori Okodari bo official singa dudi governance ki lamda Chief Secretary Dr. Rajesh Kumar Sanga Ethnic Park samgat pagamari lainana Manipur Police Housing Corporation Managing Director C Donghel B20 da Nodals Officer oina mathok pangthoki ba Commissioner kam Secretary Trade Commerce and Industries Tourism PK Zwa amasum Trifeda gi makhada self-help groups in mobilization tawbigi dama Conservators of Forest Western Circles Guide Haulu Thaimei Forest Conservation ki lamda DFO Central Forest Division RK Amarjit amasum DFO Susampur Forest Division Tan Kim Sarto Manipur Sangai Festival 2022 mai pakna pangthokpa gidama DC Bisnupur L Bikram and Hirozit SP Bisnupur amasum Tourism Department's War on Drugs mai pakna sanction bagidama DFO Kangpokpi and Ganesh ASP in charge Kangpokpi Thoksom Bikramjit Singha Protocols Management Joint Secretary Home Protocols Officers Rehanuddin Sauduri amasum B20 gi thoramda liaison tawbigidam education as sericulture amasum youth affairs and sport ki deputy secretary Elangwam Sonia amasum SFO CAF and PD Sanatombi Pasapati Mayum yauri hari Masigaloina state of the state survey Manipur mai pakna mana phangkiba dukidamang director IT na Diven Musu certificate of appreciation piduna okodari hayeng Senapati Public Ground na pangthokadari thoramasda lupa lak lising kungani thoiga samni ge yankhai gi senpam oigadaba project maudraga manga minister na sangagani amasum lupa lak taret lising tarekas Satruka Taruk Rongi Senpam Oigadaba project Taraka Terekta Ore Uyum Tanguni Hayeng Sanga Gadoriba project Maudraga Manga Sigi Manung the Agriculture Department ki project Manga Department of Texas ki project ama Directorate of Education is ki project tara Health Department ki project ani Home Department ki project ama Horticulture and Science Conservation ki project ani Law and Legislative Affairs ki project ama Mode Department ki project ama Minorities Affairs ki project Nifugunipan Planning Department ki project ani Rural Engineering Department ki project taro Textiles Commerce and Industry ki project ahom Tourism Department ki project ani Travels Affairs and Hills ki project ani Veterinary and Animal Husbandry ki project taro amasum Youth Affairs and Sport Department ka mari lainaba project ama yauri sanga ga dariba project singi manungda none semgaliwa ecotourism park Manipur State Drug Testing Laboratory amasum Phizam Lairak Mapa Imphal Turel gi mathak saba thong yauri hari Senapati Public Ground pangthok dariba thoram masida Chief Minister and Beren amasum Council of Ministers sing Parliament ki members sing amasum Legislative Assembly ki members sing saruk yagani Mau AC ki MLA naga People's Friends ki lusingba dikho na miya mutaran opagi warol pibaga loinana BJP lenga ki ani supatama sigi sahi ama mapung farakpaga mari lainana puthokpa lenga sina paikhaliba thabak thoram sing utpa booklet amasum atianma film ama miyamna phongdokani hari tungda tungan project maudraga manga sangaba amasum project taraga tere ore uyum tambe ki thoram pangdokani loinana lenga ki official sing senior citizens sing civil society organizations singi lusingba sing search ku lusingba singbu okani thoramadu gi makha tharakpada lenga na sangshila ko war on drug 2.0 ga madi leinaba atenu film utkini loinana minister sing awangbu newmai NFF letpau hockey Gobidas Konthozam TS Bisorjit amasum pumnamak BJP na wangang laba matungda culturals program pangthokani madugi matung tarakpada Chief Minister N Berena makwe buwa phamiyamna khangan baga loinana Chief Minister taraga mathoi amasum Senapati taraga mathoigi marakta maruk mapang oibigi football match ama sanagani hari loinana Senapati Mini Secretariat Cabinet mifam su pangthoktuna laiba sigi yefa thorang sing khanagani haiden spouse makhatana phongdorakli
अतोप पाव मना नंबुल तुरेल द अमोट पलंग थव तरु पुलिस न फारे से मिनिस्टर नंथोम बेरे न नंबुल तुरेल द अमोट अकाई लंग थदुना मोशन हनब मियोय फगत कनी हाइना लौथोखिब नोंगान बग इम्फाल पुलिस स्टेशन की ओसी एंड इंगोसान लुसिंगु तिममना तुरेल मनुंग द अमोट अकाई लंग सिन मियोय तरु फरख्रे नंबुल तुरेल द अमोट अकाई लंग सिन बगी फगलब मियोय सिंग दुदी बाबुपुरा दगी रोलेंस सोयबम थमैबन हिजम लेखाय दगी कांगबम निखिन थमैबन लौरुंग पुरेल लेखाय दगी हौरुंगबम दयानंदा मोयरांखोम जमनस्तादगी कांगबम साइलेस नगमापाल खंगजबि लेरक्तगी डेनिस सनसम अमसुम थमैबन हिजम देवा लेखायदगी थोंगम अलेनि हनसु पाउसन मखाताना फुंदोरक्ली अतोप पावमनम इम्फाल एयरपोर्ट की मेमार मसा तरेट फारे इम्फाल बीर तेकेंद्रजीत इंटरनेशनल एयरपोर्ट की पिकलिबा अंगा अनि यावना मेमार मसा तरेट फारे हरी पुलिस तगी फंगवा पाउन हाई ngarang ayuk pung 13:35 ताबा मतमदा इंडिगो फ्लाइट नंबर 6E 6359 6E822 पुणे कोलकाता फारूक लाप मेमार मसा ओगिन सिंगनबा मियोय तरेट पुलिस फाखी मखोयबु तुलिहल एयरपोर्ट PS अमसुम एयरपोर्ट तहांगबा फॉरेनर्स चेक पोस्ट की अपुन मतिम मना फॉरेनर्स चेक पोस्ट फजिलगा थमखी मखोयबु वहंग पोंग सथबा मतमना मखोय मेमार दगी नि हाइना फुंदोखी फगलबा मियोय सिंग दुदी मेमार गी सिन डिस्ट्रिक्ट की तुइमुइदगी शुआन खान खाई सै कुनगनिपान अपोकपा लियन खान खैर मेमार गी सागाइन रीजन गी कलेदागी कामसिया खाई सै तरागमपन अपोकपा लिया जाबाई सिन डिस्ट्रिक्ट की लम मुआल बिलिस की सिंगनाम एंग सही कुनगत्रु अपोकपा कानलम सिन डिस्ट्रिक्ट की तुइमुइदगी थांगलाम सिन सही कुनगमथु अपोकपा लांग खांगो सागाइन रीजन की कलेदगी नियंग लुनकिन सही कुनगत्रु अपोकपा लुनखान थांगा अमसुम पिकलिबा नुपा मसा अमग नुपी मसा अमगनी मखोयद इंडिया मनुंग सतोक तसिन तौबा याबगी बिलिट ओइबा सीसांग अमत यावखिति मखोगी मसाद इंडिया की आधार कार्ड अमसुम पान कार्ड सिंग यरोंखि मखोगी मदक सिंगमई पुलिस स्टेशन FIR नंबर 59 क्लोज 4 2023 SJM PS under section 468 471 34 IPCN Foreigner Act लखतन मखाताब लोगी ओइबा थाव लखन बसिनख्रे अहल मंगा दुन चिफ जुडिशियल मजिस्ट्रेट इम्फाल वेस्ट कोर्ट पुथोकलबा मतुंगदा सजिवादा लेबा फॉरेनर डिटेंशन सेंटर थमख्रे सै नौरिबा अंगा अनि दुना जुवेनाइल जस्टिस बोर्ड ताकयेलदा पुथोकलबा मतुंगदा जुवेनाइल्स ऑब्जर्वेशन होम थमख्रे नसु पाउसना मखाताना फोंदोरकली मकासा तरक पोइना तो पाउना मपानदगी मी लाकनी ताबदा बॉम्ब फुमनबा होनबा यावरी मणिपुर से यमना सेंसिटिव ओइब स्टेट अमनी स्टेट असिदा मरम चादन इशू सगतपा अमसुम इंग तप पामदबा कंगबु लेरि मपालमदगी मियोय खर स्टेट सिदा लाकनी ताब स्टेट असिबु फते हाइना खिनबा बॉम्ब फुमनबा होनबा कंगबु अमा लेरि हाइना से मिनिस्टर एन बेरेना फुंदोखरे वाफमसी से मिनिस्टर सेक्रेटरी त पांगतोखिबा ए Compendiums of Importance Decision of Manipur Information Commission हाइना मिंगथोन मलेरिक फोम की थरम सरब यारदुना से मिनिस्टर ना फोंदोखिबने माना मखातना हाइकी फुरुप क्याना खुंदा मिनरी बि स्टेट सिदा इंग तप पामदबा मदि मरम जादना इशू सगत पक्या म यावरी मरम मदुना मीडिया मदि मियाम पुना अमगा वखल तमिनदुना इंग तप लमदम ओहेना बहोना मिनबा मथौताई मांगना हाय स्टेट लेंगा की डिपार्टमेंट सिंग द रिकॉर्ड मेंटेन तौदुना थंबगी सांग याम सोली ममांग द लेंगा की मरु एब डॉक्यूमेंट सिंग रिकॉर्ड तौदुना थमनबा थौसलमा लेरमदबगुम तवी लेंगा की मरु एब गेजेट नोटिफिकेशन सिंग कैबिनेट की वरेप दरबार की वरेप अमदी मरु एब एक रूल सिंग थीबदा अवाब ओइरिबसी लेबक थीबमनी अदोमिनम स्टेट सिंग ओइब मरु एब डॉक्यूमेंट सिंग लनाय मियोय सिंग द लेरमदगी हौजिकती स्टेट सिंग असेंग सकतमदु खंगमले होंगलक्लिबा फिबम सिदा मरुओइबा रिकॉर्ड चिंग मणिपुर स्टेट इन्फॉर्मेशन कमीशन ना लाइरिक अमा ओइना फोंगदुना तुंगे मिरोलगिदमा थमहौनबो होनरिबसि थगली लेंगा सिनसु जियो टैगिंग अमसुम सैटेलाइट मैपिंग तौदुना सिंग डिस्ट्रिक्ट सिंग द लेंस रिकॉर्ड मेंटेन्स तौना बोनरि मसिना सही अमद लैरिबा सक्तमदु मथंगी सहीदा करी अहोंब लैबगे हाबदो कुपनि यंगसिंदुना डिस्ट्रिक्ट सिंग रिकॉर्ड चेनबा यादना बोहनरि लैंड रेवेन्यू रिकॉर्ड सु मेंटेन्स तौनबा डिजिटाइजेशन की थबक सतबा होरे कुमजा इंग्लिश मौद्रग मौद्रग तरुक की लैंड रेवेन्यू सर्वे मणिपुर की बाउंड्री हौजिकसु अदुम लैरि खुल खरा तासिलगा डिस्ट्रिक्ट तानबगी थवोंग सतनदनबा लेंगा सिनसु गेजेट नोटिफिकेशन थोख्रे मियामना RTI बु इकाय खुमनरिबसी RTI लैरबनिना असुंबा तौरकनी हाइना किनबदगिने अदुबु RTI थारिबसिंग अदुदा वनोमलगा याबो ओइरबदी अरानबदुमक सथरगनी स्टेट असिदा लोक अयुक्त सेमखिबा मदि एंटी करप्शन सेल हांगनिबसि सेंजा थुमजा हंतहनबगी असुंबा तौनबगी दमक्तनी लेंगा असिना असुंबा तौदुना स्टेट असिबु अवोनबा पुरकनब संगसिलगलिबा असिदा मियामना सुपुना मतेंग पामिना साइखि से मिनिस्टर मखातना हाय हौजिक मणिपुर खुनायसि लोकखिगदौरबा हि अमदा अखोय खुदिमक पुना तोंमिनबगा पांखक ओइरबनी
Social Welfare Department की फंग रिपोर्ट अमगी मतुंगिना स्टेट असिदा अपुन मिसिंग लाख 1.3 मयाई काबा ड्रग लाइसुदुना लैरि तुंगे मिरोल गिदम खलगा ड्रग एडिक्ट ओइरबसिंग अदुबु निंगथीना लेंग सथबिदुना मौसागी पुंसीदा लखनबा मथौताई ड्रग एडिक्ट सिंग असिबु मौसागी पुंसीदा लखनबगी पानमदा बिष्णुपुर डिस्ट्रिक्ट की नरान सिनादा हांगलिबा लेगाना सलाइबा रिहेबिलिटेशन सेंटर सिगी मथक्ता अतोप मफम मरी मंगादसु अतुबदा हांगदोनबा थौरांग लैरि Lanai Rehabilitation Center singsu isu osida lumna lauduna lengakta mating pangli adomenama Lanai Rehab Center kharadi center hangdokpagi mingda business tawbagi mamisu tadabana ti hainasu makataki tharamadura saruyakiba State Chief Information Commissioner Oinam Sunil Nahai kumza English nganiga taruktagi lengaki maruweb order singamadi document sing punsilaga lairik ama phone na bohonarakani lairik asi phone na bohonarakada lengaki department singdagi tariba record sing thibada फंगदबगी चाउना अवाब मायोनै मणिपुर इन्फॉर्मेशन कमीशन असि पिक्चर रबसु कमीशन असिदगी हौखिबा केसिंग सुप्रीम कोर्ट यौरिबनी अमसु महाइरोइसिन रिसर्च तौब नुंगाइनबा सिंथानिंग एवा जजमेंट क्या अमसु यौरि इन्फॉर्मेशन कमीशन आइबस रूलिंग अमसु ऑपोजिशन की लीडर यावरगा सेमलबा मतुंग मखोइना खनबा मीना चलाइबा सेंजा थुमजा थिंगनबा सेमबा कमीशन अमनि कमीशन असिदा हौजिक अथाप डिस्ट्रिक्ट सिंगी मियामना खुदोंग सहाननाबा ऑनलाइन प्रोसीडिंग सथबा यानबा मेकानिज्म लैरि मसिना आरटीआई की दमक लापना लापगी खुदम सादबदु कोहनबा ngamlagani कमीशन असिदा कुमजा इंग्लिश सिंगनिga तरागा तरुक्तिगी हौना पोस्ट ग्रेड तौनबा होनरकपा दुंग सिसु थाबु ओइना पांथोकपा ngamdri मी लौनबा रिक्रूटमेंट तौगे हाबनति हाना लैरिबि स्टाफ सिंग असि पोस्ट क्रिएट तौदुना एब्जॉर्ब तौबियो हाबनि मणिपुर कमीशन असिगी ओइब मतिक चाब बिल्डिंग साननबा कुमजा इंग्लिश सिंगनिga तरुक्तगिन इंग्लिश सिंगनिga तरेता मिनिस्ट्री नि स्टेट सिंग सेंथंग काइताखि अदुबु मणिपुर यौन अवानुपु स्टेट सिंगदि सेंथंग अदु हौद्रे मरम अदुना चीफ मिनिस्टर मियेंग संबिदुना फन्नसि लौयानबा सिंबियो हाइनसु मखाताना फोंदोखि ngasi thara madura manipur lenga ki law and legislative affairs minister thanauzum pasanta additional chief secretary amadi RTA activist singsu sarya khenasu paus ta makhatana su phongdorakli atopa paumana chief minister kunthra gi manungda kunga mapan crore pati ni official data Association for Democratic Reforms ADR na yingsin kiba poll affidavit singi matung in hauzik phampuri chief minister kunthra gi manungda kunga mapan crore pati ni Andhra Pradesh ki Jagan Mohan Reddy Nilupa Crore Sangaga Tarapai Quaidi Wangboidi Adubu West Bengal Chief Minister Mamta Banerjee Nilupa Lak Taragamanga Rongi Quaidi name upon by assets labor Chief Minister Adu Oidi Haina ADR Haki State Singam Union Territory Singa Housing Chief Minister Oidi Bukuntrado Loinamaki Masana Wasakiba Paul affidavit Adu Yangsilaba Tunda Makoina Waruisina Sifankibani Haina ADR Muslim election was NEW Haki State Chief Minister Kungani Panamasum Delhi Masum Pudusari Union Territory Anigi Chief Minister Ani Punas Minister Kuntrani Jammu and Kashmir Union Territory Gidi Chief Minister Amalati Makoigi affidavit sing Yangsin Kiba Chief Minister Kuntra Aduki Manuna Kungamapan Maudraga 3% Amamamna Sangsata Lupa Crore Kuntragum Duga Point Humdragamapan assets lay Haina ADR Nike Delhi Gi Arvind Kejriwal Lupa Crore Ohum Henmiki asset lay Hansu Paus the Makatana Su Fongdorakli Makasa Tarapoina Ponapam Pausi Ediga Topamarubi Pausing Mam Tamzaki. Upon the opposition Amas Haganaba Nitis, there's a Swina, Kargamasum Rahul Gunakre. Opposition parties in Punchinana Balemnakre. Bihar Chief Minister Nitish Kumar Masum Deputy Chief Minister Tejaswi Yadav Nangasi. AICC की President Malik Arjun Kharge अमसुम कांग्रेस लुसिंगबु राहुल गांधी की उनदुना लाकदोरि इंग्लिश सिंगनी का कुनगे मरी की लोकसभा मिकल ऑपोजिशन पार्टी खुदिंगमा अमत ओइना पुनसिनना बुवारे ब्लॉकरे लुसिंगबानीना AICC की लुसिंगबु सिंग उनरबा मतुंगना पुना पाउमिसिंग उनबदा कांग्रेस की President Malik Arjun Kharge नाय opposition da lariba party khudimangna amata oina satminaduna lebaasigi constitution amasum democracy bu ngak senduna anabu maike amada satminaragani Rahul Gandhi na hai opposition da lariba party singna amata oiba vision da puna satminaragani hauzik satharibu wakhalon manadabagi lana sida amata oina thengna minaragani Mikhal mamang opposition amata oina punchinna bu honarakpa si handaki khongthang asina ahanmani lakadaba atin mamatam gi manung tungwan ba party gi makok thongol lusingbu singa unaragani Magna Makatana Hai. Nasi party and Lusimba and Unakibas Yamna historic oiva Kongtangamani. Unabadu the Hiram Kiada Kanabago in a Lakadri Mikalos the party who the Magna Amat Oina Tingamina Bahaiba whatever si Laure. Whatever Sigi Makapona parties in a Tabaktoragani. Opposition the Labour Party Kiana Shigumo Kongtangashida Yarakatagi Haina Hangba Wangamada Rahul Hai. Housing Lady Basi
progress amani leba sigidum opposition party singna punsinduna vision ama semlagani madugidum opposition party kudum amat oina punsilagani opposition da lairiba party khudimangna institution amasum leba sida singnariba thauksala sigi mayuk talai opposition sangsilaki ba si khwaidi gi maroiba khongthang amani haina rahul na phudokhi pawmising unabadu da bihar ki chief minister Nitish Kumar hai leba sida pawmising amat oina punsinana bagidama aikhoina sok thabal laitana hotnaragani madugidama party khudimangna puna phamina duna amasum amat oina thabak tawminana bagidama warep laure ngasi khanariba sigi matungda aikhoina manglomna sangsinana bo honaragani puna phamina duna khanaba pama party khudingmakna amat oina tungda tawrakadaba thabaksing lepthokani haina Nitish na phundokhi panba yai Janata Dal U RJD amsum Congress asi Bihar da puna lenga paiminaribani party o masina BJP thengnana bagidama amat oiba platform ama sagana bawari sanaribani Bihar chief minister Nitish Kumar amasum deputy chief minister Tejaswi na Congress ki lusingba Kharge amadi Rahul unaraba matungda AAP Aam Aadmi party ki lusingba Delhi ki chief minister Arvind Kejriwal unaduna makhatana opposition sing punsinana bagidama wari sanakhianasu pausida su phongdorakli Makasa tarak poina to paw mana BDF ani yauna mi mga brown sugar kg 3.69 ko na fare Senapati district police the BDF Village Defense Force personal ani yauna mi mga brown sugar kilogram 3.69 ko na fare amaromda Kaksing district police commando na sunu heroin ga ko na fare hari Manipur police ki PRO gi sirol man hai ngarang Senapati district police na BDF personal ani yauna mi mga maram center manati brown sugar kilogram 3.69 ko na fakhe Paraba BDF personal singaduri Senapati district ki Lairok singdagi Mohan Kumar Bista Seikuntra apopugi ming Mohan Bahadur Bista amasum Senapati district ki Sangkhoi muidagi Hais Solomon Seikuntra nitu apopugi ming hingmani atop ahumaduna Assam gi Gangjang village dagi Lalpu Singsit Seikuntra gamri apopugi ming Sothang Singsit Assam gi Songjang village dagi Haugin Langum Seikun apopugi ming Zoni Langum amasum Assam gi Thingpang dagi Robert Lenthang Seikun gamri apopugi ming Zangkap Lenthang na hari Makoi mga Tata Safari AS01FE 9676 amda lakhibani brown sugar singadu showcase humdraga mapana habla ka puraki makoi gi matakta ain go be extra lakhona bigdam fogalaki ba polam singa konana Senapati district police station sina khairi amaram ngarang kaksing commando unit na serolang khaidagi nupawani hero number 4 gram samaga mogdra ka turga konana fare hari phara basinga du Sandel district ki new Wayang village dagi Dangul ngangkhumang sai kuntra gamri apupu gaming Dongthang Haukip amasum Yangaulen village dagi Lamjaneng Tauthang sai kun gamathu apupu gaming Henkho sai Tauthang ne hari Commando unit asig head constable K Syam Sundar Singana lusingba timna Serolam khaida freaking sathabada makoi ni fabne makoi gi mathakta ain go extra lokhana bagi dama Sugunu police station na sinakre sohari Makasa tarak poina to papa omna nomai lakhi basing fagatnaba naron khulda thibu humgi thabu satakre thasigi nipan gi numidang pung taren makhairom tabada lenga ki suspension of operations another kuki independence army KIA gi kadar taraga nga rom Susambu district ki henglep sub division gi manungsanba songkho jauda hangba har horep sukem digi nomai sindol da apaba makhal gi nomai mayam am laklaka sen ki basing fagatnaba ngasi henglep sub division gi manungsana leiba Nalon Kulda Army amasum commando ki apun ba combined team na paksana thihumi ki thabak satakre ngarang suma pa madur thihumi ki thabak satakhi Manipur lengan lokhipu wareb amagi matung ni nomai lakhi ba duda senaba sing fagana ba operation asi hokiba April 10 dagi hauna henglep sub division gi tuan singnaba mafam sing army amadi commando sing yaw ba combined force na paksana thibuhumi ki thabak satabau khibani Panbaya bading ngarang Imphal ki kangla da pangtokpa thoram amada saruk yaba lakhi ba minister nongthoma berenda handaki nomai lakhi bagi matang na pawmission hangbu wang amagi pakhom piraduna thagdo adugi matang special committee ama sem laga thigat pa hore nomai lauki ba senaba sing fogana ba combined force na paksana thibu humagi thabak sa thaba hore haina chief minister berena pakhom piram khibani ngasi nongalamdai digi hauna naron khul sa thakhiba thihumagi thaba aduda singnaba mi amata phaba punbagi paudi laiti Ningsing bayai su kem dagi nomai lakhi pagi thaudo do handak to Manipur lenga na wanted lak thukraba KIA gi masana masabu commander in chief ni haijaba thangkhungam haukip atop mamingna David Sanalusingba puna kader taraga mangana sataki bani horep ki su kem asi hengle PS dagi khanung supang na kilometer nifugo mangarum lap naraga leibani KIA gi kader singaduna nomai lakpa matamaduda su kem gi berek adura sentry taba miyoi mari natana ati kader singam talaiti amasum Davidson masamag yauraga puna
KIA gi kadar tara ka manga duna suki amadu da kadar singna leitaba gi kutong sa ba lawraga ahanmada santri taba mi mari du nongmai namlaga makoina pipe nongmai singa du hana lawbani KIA gi kadar singa du santri mari du pullaga thamlaba matung kem adu leiba keeper of technical assistance kote du nam thek tu sanglaga maduru thamba yamna afaba makal gi nongmai singa du lakhibani suki amadu da UTLA KNFZ USRA की केदर सिंह लेबनी हनसु पाउस त मखाताना सफुंदोरकली लोइसलक पोइना तो पापाव मनमो नागा इशू की मतानंग से सेंटर की रिप्रेजेंटेटिव एके मिश्रना आईएम की लुसिंग मसिंग उनगदरी मतम सांगना लेपलुरब नागा पॉलिटिकल इशू उसी की वोरोइसन म पुरनबगी मतांगना हयेंग भारत सरकार की म्यूट ओइरिब एके मिश्रना NSN IM की लुसिंग मसिंगा उनगदरी हैना पाव की सोर्स मन हाइरि पाउसन मखाताना हाइरिबना हयेंग उनगदरी बा सिगी दमकता NSN IM की डेलीगेशन सिगी लुसिंग लिब जनरल सेक्रेटरी थुंगालेन मुइबा अमसु सपोर्ट हेब्रोन केमदगी दिमापुर लांगलबे मिफम सि दिमापुर की सामो के दिमाना लेब पुलिस कॉम्प्लेक्स तगदरीबने भारत सरकार की मिहुट एके मिश्रना नगा पॉलिटिकल इशू की मतंग NSN IM की मिहुट सिंग सि उनदुना वरी सानरब मतुंग अतोप नगा ग्रुप अमसु सिविल सोसाइटी ऑर्गेनाइजेशन सिंग वरी सानरब या हेदि अदु हौजकुइन दि म्याम पाउ मतंग से लुसिनजरगे अमसु म्याम पुना नोबा अपडेट ngamiनसे